Akisbani Imphal, Nolini Devi na pagpajari, ahanbada maru iba pau. Kuntaruk suba Manipur integrity tega mari lenana amukona Manipur gi saktam kahendana bagi phirep amuk hana chesilachi haina miyamda paujilakli. Sarkar na hairi torbung bangla yauna irang kanba mafam khara natana chingkhong singya da leiba ayamba lopam singda lau ubugi thabak mai pakna chathari. Amishung Rashtrapati Draupadi Murmu na hairi disabled singbu matik sana mahima sing hayanba amadi thabak tawbagi khudong saba piduna lain hingba ngamjana ba honagadabani. Kuntaruk suba Manipur Integrity Dega Mari Lenana All Manipur United Clubs Organization Amukona Manipur gi saktam kahendana bagi pirep amuk hana chesil halachi haina miyamda pauji lakli. Akasbani Imphal ga kanana unaba amada amuko gi President Nando Luwang na hai ing kumjal ising amachamapan marpu tarataret ki August marida Manipur gi apun bagi saktam kaiba yaroi haiba wakalon asida amukona sinduna miyamgi achoba khongchat amachatki. Khongchat adura mioi lak mari hena tinduna Bharat khakta natana khanongpok Asia da khwaidagi chawba khongchat ni haina matamatu gi miyamna singthanaki. Khongchat aduna Manipur gi ngamkai kaiba yaroi haibagi achawba paujel ama Bharat Sarkar da piba ngamki. Hairiba numit adu ningsingduna sahi khudingi Manipur Integrity Day haina amukona palan tawduna lakpani. Hauji oiriba Manipur gi phibam asida ikoi miyamna hana tawgataba thabak amadi kona tawgataba thabak sing khangdok minasi. Amaramda Manipur gi State Forcing sangbada athingba piriba asi Manipur Sarkar bu ikaiba piba khak natana lamdam asida lairiba yelhongmi khudingmakta ikaiba pibani maramdi Manipur State Force da purupuna ki mioi sing yauribani iramasi ki matangda su Bharat Sarkar na akanba miteng changba gi tangai phadaba lei haina su mahakna makhata na phungdokli. Kuki militani singnaba singna Imphal Jila gi kautuk amasung senjam chirang tamna nongmai kapsilakpada Manipur Rifles ki jawan ama sire kulngakpa mioi ama sokle. Tawdok thokpam dagi phangba pawgi matung inang ngarang kuki militani singnaba sing aduna bom yauna nongmai maru kaya atat akham leitana kapsilakpada Manipur Rifles ki jawan aduki kokda nongmai maru na panki. Kulngakpa khunja aduna narumda nongmai maru na khetpatagi soki bani. MR Jawan adu khudakte Imphal gi Raj Medicity da pukhatuna laikanaki kunja aduna Rims da pukhatuna laikanaki adubo mahakti kahina soktabana first aid piraba matungda discharge tawki tungda Manipur Rifles ki Jawan adu ngarang numidang laikitre hairi. Rajya Sarkar ki machin chatpa misak amsung Shiksha Mantri TS Basanta Kumar na hairi. Manipur thokleba irang asina maram oiraga lau sungu ki thabak paikhatpada akiba phauna leirakiba maphamsing security force singna ngak sentuna lau ubagi thabak maipakna sangsili. DIPR gi conference hall da ngarang pangthokpa pawgi mifam amada pangmisingna hangba wahangi paukumda Shiksha Mantri TS Basanta Kumar na hai. Torbung Bangla gumba irang kanba mafam khara natana tungan basingkhong singya da leiba lophamsing sarkar na ahenba security sizinaduna lau ubagi thabak sathari. Makata na paikhat payaba thabak sang paikhatuna lamdam asida santi purak na bakuna di haina so mantri na makata ki. Manipur Bidhan Sabha mifam gi matang da mantri na hai tha taruk laidaga Bidhan Sabha gi mifam phami. Chaliba tha ji gi aroiba chayolda tha taruk ki matam adu sure maramaduna lagliba August 13 natraga 13 Bidhan Sabha gi mifam phamnaba thaurang tawba hore. Imphal West amasung Imphal East Jila gi oina ngasi ayuk pung 5 dagi numit ungba pung 12 phawba curfew komthokli. Thawbal Jila gi oina ngasi ayuk pung 5 dagi numidang pung 9 phawba curfew komthokli. Bisnupur Jila gi oina ngasi ayuk pung 5 dagi ayuk pung 13 phawba curfew komthokli. Kakjing Jila da ngasi ayuk pung 5 dagi numidang waram pung 5 phawba curfew komthokli. Pawgi marak thana atenba break ama. Central Agricultural University Iroishambada Academic Session Listening Kulumdoi Kunmari gi oina BSc Agri, BTech Food Technology, BTech Agri Engineering, BSc Honors Community Science amasung BSc Honors Nutrition and Dietetics tamningba CUET gi exam thakiba mahiroi singna Sanjen Thongda laiba Rajya gi Agriculture Directorate gi form lawraga lakliba August 13 phawgi manungda thajilakadabani. Akupa marol website www.agrimanipur.gov.in natraga Directorate asidagi khangnaba yagani hairi.
Manipuri University na lauba BA BSc BCom BFT BSW BTT gi 4th semester examination 2023 May hana August ki tarik 3 dagi mga pawbo pangtokani leplamba adu nauna amuk hanna matam leptuna September ki tarik 1, 2, amadi 4 da pangtoklagani haina Manipuri University gi Controller of Examination na kangalakli. Tabiriba pawasi Akasbani Imphal dagini. Rashtrapati Draupadi Murmu na haire disable singbu matik sana mahimasing hayanba amadi thabak tawbagi khudong saba piduna line hingba ngamjana ba honagadabani. New Delhi da leba National Federation of the Blind gi Golden Jubilee thoramda ngarang Rashtrapati na hai sarkar asina disable singbu sawatna ba tungan ba thorang kaya lokhali. National Federation of the Blind na chahi yangkai chupna mid udraba singi damak tawrukliba thabak sing awang ba thakta ikai khumna ba uli. Federation asina mid udraba singna thengnariba khudong chadaba sing adu miyam da khanghan batana tana punna thaudang lomina dona aikoi punamak khenaba leite amatani haibadu miyam da utli haina Rashtrapati na makhatana phungdokhi. Mapan Thora Mantri Dr. S. Jaishankar na hairi sarkar asigi wakhalon di Bharat na G20 ki presidency oiringai manungda Bharat asi malem gi lebak singi manungda maru oiba lebak ama oiba ngamhauna ba hona bani. Bharat na su malem gi atopa lebak singa laina riba marida hena chechil hanna ba hona gada bani. Ngasi phongba pauche singi maru oiba pau singi damak hoje Khetrimayum Premchand leide. Premchand Tagachiri Nolini Bishnupur Jila gi Torbung Banglada kuki jo furup ki lekhidraba miyoi singi asi bahakchang leirol challagani thorang ki badugi merlina ba thokiba thorok sing de yumpham oiba pau sing ngasi phongba pause singi maru oiba pau oina han malamai da fonglakle Huyen lan pauda mikha ponma pam ba maitei singi apunba thaunana kuki militant singi manglan mangfauna han khidre haina banner headline tawduna fonglakle banner headline asigi makhada subhead piduna Kautruktan kuki militant singa kuthokna bada MR ama lekhidre khunja ama sokle kuki militant singnaba ahum sire haina fongle Ichol Express ta kuki militant kuntra mangagi hakchang torbung banglada lerol chanmangam khidre haina banner headline tawri MHna numit taretni lerol chanbagi thoram pangthok tanaba khangal lakhre torbung banglagi mafam sing status ko thamkhre haina banner headline asigi makhada sub headline piri Sanalai Bakta Ministry na kut tingjalak padagi lerol chanbagi thoram yaithokre haina banner headline piri banner headline asigi makhada sub head oina security force ka mukna bada nupi yauna miyo yankhairom sokle haina fongle paw asiga mairena ba paw ama oina banner headline asigi manung chanba atopa paw amada Imphal leiriba sibahak changsing Churchampur purau tokhai balengak lehellu haina IPLF na phonukhiba wafam headline tawduna fongle Sangai Express Manipuri edition da akan mamawong na mukna bada Torbung Banglada lerol chan khidre haina banner headline tawri Sangai Express English edition poknafam amadi People's Chronicle dasu banner headline piduna fonglakle pawsiga manaba pawsing Imphal Free Press amasung ireibak ta tongan ba headline piduna fongnarakle Gwal tabida leiba haureima sampubi imagi laisang amadi yum kya gi jingkha phakaiduna kuki militant singna pukhre haina huyen lam paw sigi ahan balamaida headline tawba paw amasu fonglakle claim tawdraba asi bahakchang jenims ta kuntaret rims ta kuntaruk punna yankhai humdoi leri haina Ichol Express ki anchor kalam da headline tawduna fonglakle pawsi asige to paw amada Imphal Churchampur da leri bahakchang sing verification tawgodabani kuki chin yawm labadi Mizoram da oina lerol chalhanbiyu haina hanagi district and session judge Nautuneswari na phonokhiba wafam headline tawduna fongle Sinapati da fongba pawse Hills Hornbill Express ta Indo-Naga Framework Agreement lising anitra mangagi nipan lak suba anniversary UN sinasinduna pangthokre haina hanba headline tawri Tamilong na fongba pawse Ganfiu Melda Kuki Jomi Miyoi singya sibak sang sing lerol changani toramba mafam adu Manipur High Court na status quo thamkhre haina hanba headline tawri Pau Sigumana Pau Tamilong Times Su Fonglakli Nolini Thagazari Premchand Arubida Maruiba Pau Amukhana Kuntaruk Suba Manipur Integrity Degamari Lenana Amukona Manipur gi saktam kahendana bagi phirep amukhana chesil halachi haina miyam da pauche lakli Sarkar na haidi Torbung Bangla yauna irang kanba mafam kharat natana singkhong singya da leiba ayamba lofam singda lau singu gi thabak mai pakna sathari amishung
राष्ट्रपति द्रौपदी मुर्मुना हाइरे डिसेबल सिंगबु मटिक चाना महै मसिंग हैहनबा अमदि थबक तौबगी खुदोंग चाबा पीदुना लाइन हिंगबा ngamjana ba honagada bani paulo jare